mayam nong luxury ikai kono luxury ngasidi ai live thajage ai oi ba thamoi oi ba warol mayam da khara phondok nabagi matam laujari mayam na ai live asibu share to wina ni sinjari ai PSI po hal kan lai pa hang mani PS asida ina laningi oi ba to kuma video mayama ai khara khara sintha pangtok saruba haibadi thang da sanglen sabada angam done tawjiruba lai kubam sapda aina lai khurumuba ina lining kanwa lupki makok thong miwai singda aina ngamjaba khudol piduna makhoi bu puning thogat pagi adugumba photo video kaya amrom kanaba kanglon suman niom sumna ai PSI po hal kang lai pasida thagapane ai parent ai imai pa apok pana PS si hanga sigumba thabak throm sida mapung phan ai apam ba pandam sida mai pa na bagdamak ta onsil lo haiduna moina support pibira pudagi ani PS hang jabane social media da kaya ai active oi dabane sera ka sida ai thaina gi all video 2019 gi March na 2019 gi August phawa ina wasoi ba kai ba live kya ram thagi mayam gi comment athiba comment pathokpa aina jo athiba comment piba asigum khanda hawdaba namaram warga hauji phawa viral chatpa aduga all video sing asi share tawraga amuk upload tawraga atokpa video ga samjinaraga kari hani mi ustabagi adungum mong kayamaram chathabu ye aina ju hana jigi tum haibane ai all video sing thagalano hanadawna ai live thabaju nate handana wa kai wa live thagadi mayam no kring wa na ba troll tawba si ya ai ju yai adu ju natrabani 2019 September dagina hauji phawa ina laning da mai onjilaga ina laning kan lup kaya ga ai maruk oiri makoi singi makok thong mioi sing khangallaga ai thabak sur phangjari ba huma amal da phangjari ba paisa ai salary phang minate asigo phangjari paisa asina makoi na tawjari ba thabak thorom sing asi tungi miro gi da mai khallaga akoi slide tare kisna mi laning sapa mioi sing gi da mu khallaga moina ina laning thabak ta saruk yari ba adi asikum sintha kya pangthoi bisida puning thabak ko na sadum bijabane na han ju sat tara kolom dum pigre haibadi matun tarakpadasu adum aina pigina khalli aina paisa tanjabarga laijabani sinna mamal yamba makhoi di khodol nina aina khalle adu asigumba Facebook da mi awa na gi adugumba post thagalli thagatbodo aina dum uragadi adum aigi laijari paisa na dum matiang pangji hawi nong da pangina asigumba mayama pambagi thabak sintha ka kyamrom pangthoi nong ta asigumba thagat piwa haduna PSK admin singda aina ju haibani ngarang nahan ta ina laning goi ba I video ma asi jam da thagat piu promote to mina je khoi ina lain sakhan je ina haibane PS ado yame magi PS ado 60 70 80 k hele mai follower do asi kumba 60 70 80 k henba PSK admin je ma slide ki mi gorum bai gorum da bai ga subdi kaide ado aina ri wakan da ji gorum bai aina khalle asi kumba mayam je moina lobbi de ubi de ado gini ado erdi khoi ina laning kama ta sakho ta ge aina live da mamang da ju dum hai ki ina laning kan sina mi laning kan sina ai dawna sumaina live tharaga video thagalaga ina laning kan sina hai ba mi di kaya bu yamna yamdo mande mimang thoga wa ngang buje kaya bu yamna yamdo mande adugi khara yamna thoga atai ju asumna ai dawna hai ningi adu aina haisin badi ai gi all video sing ji thagalaga karing wa thaina ba nongna ba page sing asigumbagi thabak thorom sing mayana ubiraga di adum report pibiyo screenshot lobiraga aingona thabiro kari damak thagali bno ai hangeba aina ina laning da mai onjil labani mi awa anagi dai pisa laiba leitaba kharagra minungsi amog lena donate tawjaba ina laning thabak thorom singda adum aikon ai invite tawri adum chachai adum ai adum angam donate adum pisa adum mating pangi salary 50k 70k 80k hen saba na khoina dinong ta salaitre ki mi warga ju ina laning thabak thorom sing asida nong ta asigum saruk ju yar moy mating ju kasu pangam moy wala masina koi laisda ba koi na khara te tawjbi sida mayamna support pibiragadi yamna kana gani ina khanjai ko mar masigi ni ado aigi thaini all video sing thagat pa thenaragadi mayamna aingoda dum pau bibiyo ado madon su haibiyo aidi sumani ina lain dama onjil labne he sna mi lainin kan bagi thabak tamai onjin dina asikuma afaba sintha afaba romda social gi thabak tamai onjil labne aduna asiguma thagli je kari nungai tab lege megi punsi gi tungi lambi da kai bo igani minan ju lana laukini asumaina mayamna ju khara haibi na ba ina mayamda haijari mar masin aina ngasi live thajabane aduga adom na chu asigum all video sing thar pai mahutta
ꯑꯩꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯗꯩ ꯄꯣꯜꯇ꯭ꯔꯤ ꯐꯥꯝꯒꯤꯕꯨ ꯑꯣꯏꯔꯣ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯔꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯑꯣꯏꯔꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯄꯤꯕ ꯈꯨꯗꯣꯜ ꯄꯤꯕ ꯀꯌꯥꯃꯔꯨꯝ ꯂꯩꯈꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯀꯣ ꯊꯥꯒꯠꯆꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯃꯌꯥꯝꯕꯨ